ETHNO Heritage Council Hericoun Amadi Chingkhei Hunba Polo Club na SHINDUNA HOUKHIBA March 13 tha asigi ama PHAOBA numit 3 ni chupna CHATHAKHIBA horse riding course ki certificate YENTHOKPAGI THOURAM PANGTHOKKRE Manipur Press Club tangasi PANGTHOKKHIBA THOURAM adu Hericoun ki President Y Surjit Kumar Kuman Amadi Chingkhei Hunba Polo Club ki President SHINDUNA akhanaba mithunglan singoila saruk yaki THOURAM aduga mari leindana Hericoun gi General Secretary Ahibam Anana Paumi Singda Phongdokhibada Yelawgaidagi leiraklaba poni hariba sogol makhal asi kananabagi pandamda riding course asi CHATHAKHIBANI puwari nainaduna yenglubada sogol makhal asina lamdam asigi amadi miyam ki tamak lawakhiba thodang sing adu singthaningai ni poni mutpada khunai asi mutkigani habi wakhalon na mangda thamlaga poni kandaba yade haituna Hericoun angamba thodang lawtuna miyoi chama romna saruk yaba training program asi CHATHAKHIBANI atopa tongan ba mafam singdasu training program pangthokhigani Thawal district ta makha na training program asi pangthokna ba meeting thamli haina so mak na makha ta na phongdokhi hariba Manipur sida ko yelongai digi ko gi lamdam sida leiraklaba ko gi Manipur poni Manipur sa sibo ko kanana bagi pandam dai ko na hariba ko gi tungda horokliba ha sing sida ko gi sagol si nusi bagi sagol sina ko gi lamdam sida ko gi kunai sida mana lawrum ba thodang adu ko ningsing unna bagi ningsing ba amadi mana ko gi sagol sina lamdam sibu kanna bo hona bada so thodang kaya ma lawrum adu ko ningsing boina ko na ETHNO Heritage Council Amadi Chingkhei Hunba Polo Club pa sam nazar kan dai ko gi hariba sagol thobugi training program asi ko dok sabani